Hi ma'am, ꯑꯩꯅ ꯉꯁꯤ ꯆꯥꯖꯗꯣꯏꯁꯦ ꯌꯦꯟ ꯊꯣꯡꯕ, ꯁꯤꯅ ꯀꯥꯡꯁꯣꯏ, ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ. ꯃꯌꯥꯝ ꯌꯦꯟꯅꯦ. Yum, hả mèo? Làm chỉ là hò đấy. Bụi à. Mẹ mấy lúc đi xa với chẳng tôi nên làm gì gì. Nhưng tí ghế là sạc sạc mà tâm được. Ta cho lột đồ xa là xía. Mẹ mẹ hào ấy. Mẹ gì cái tengah đây.
ꯑꯌꯥꯗ ꯑꯣꯏꯔꯝꯃꯁꯤꯗ ꯄꯥꯔꯛꯀꯗ ꯈꯔ ꯆꯤꯛꯀꯗꯕꯗꯣ ꯌꯥꯁꯤ ꯌꯥꯎꯗꯕꯅ ꯌꯥꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯌꯥꯎꯗꯕꯅ ꯄꯣꯛꯑꯦ ꯃꯌꯥꯝ ꯑꯩ ꯁꯤꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯀꯦ ꯑꯣꯛ ꯊꯣꯡꯕ ꯆꯥꯔꯛꯀꯦ ꯁꯟ ꯊꯣꯡꯕ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ